ꯍꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ COVID-19 ꯂꯩꯅꯥꯗꯒꯤ ꯅꯧꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯦꯟꯒꯠꯂꯦ꯫ ꯔꯤꯝꯁꯇ ꯃꯁꯥ ꯂꯥꯌꯦꯡꯅꯕ ꯂꯥꯛꯄꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯒ ꯍꯛꯁꯦꯜ ꯂꯣꯏꯁꯪꯅ ꯐꯣꯡꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯂꯤꯁꯇ ꯌꯥꯎꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝ ꯆꯃꯝꯅꯕ ꯄꯣꯛꯂꯦ꯫ ꯏꯔꯪꯊꯣꯡ ꯇꯠꯄꯒꯤ ꯊꯧꯗꯣꯛꯇ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈ꯭ꯔꯦ꯫ ꯏꯔꯪꯊꯣꯡ ꯇꯠꯈꯤꯕ ꯅꯨꯃꯤꯠ 4 ꯁꯨꯔꯕ ꯐꯥꯎꯕ ꯊꯣꯡ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯝꯗꯕꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ 63 ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯤꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯅ ꯆꯦꯛꯁꯤꯟ ꯋꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯁꯥꯅ MLA ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ, MLA ꯑꯣꯏꯕ ꯇꯣꯛꯆꯔꯒꯦ ꯍꯥꯏꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯂꯣꯏꯁꯤ꯫ ꯃꯈꯣꯏꯕꯨ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯔꯁꯤ ꯍꯥꯏꯅ CLPꯒꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯂꯥꯏꯆꯠ ꯑꯃ ꯑꯣꯏꯔꯤꯕ COVID-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥस्क ꯎꯞꯄ, ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯕ, ꯌꯥꯝꯅ ꯇꯣꯏꯅ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯅꯆꯤꯡꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ TOMTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ COVID-19 ꯂꯩꯅꯥꯗꯒꯤ ꯅꯧꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯦꯟꯒꯠꯂꯦ꯫ ꯉꯁꯤ COVID-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ, ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯔꯕ ꯑꯃꯁꯨꯡ 53 ꯁꯨꯔꯕ ꯅꯨꯄꯥ 2 ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯅꯧꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯧꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯁꯤꯈꯤꯕ ꯃꯁꯤꯡ 134 ꯁꯨꯔꯦ꯫ ꯑꯃꯔꯣꯝꯗ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯅꯨꯄꯥ 194, ꯅꯨꯄꯤ 113 ꯑꯃꯁꯨꯡ CAPFꯒꯤ ꯄꯔꯁꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 262 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯤꯑꯣꯏ 124, ꯏꯝꯐꯥꯜ ꯏꯁꯇꯒꯤ 94, ꯊꯧꯕꯥꯜꯗꯒꯤ 19, ꯀꯥꯡꯄꯣꯛꯄꯤꯗꯒꯤ 3, ꯕꯤꯁꯅꯨꯄꯨꯔꯗꯒꯤ 15, ꯀꯛꯆꯤꯡꯗꯒꯤ 3, ꯁꯦꯅꯥꯄꯇꯤꯗꯒꯤ 1, ꯎꯈ꯭ꯔꯨꯜꯗꯒꯤ 5, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 7, ꯇꯃꯦꯡꯂꯣꯡꯗꯒꯤ 15, ꯇꯦꯛꯅꯧꯄꯜꯗꯒꯤ 2, ꯖꯤꯔꯤꯕꯥꯝꯗꯒꯤ 1 ꯑꯃꯁꯨꯡ ꯆꯥꯟꯗꯦꯜꯗꯒꯤ 2 ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯂꯩꯇꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯡꯐꯝ ꯑꯁꯤꯗ ꯅꯧꯅ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 159ꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯅꯧꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯃꯁꯨꯡ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯃꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 17,503 ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 15,719ꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯒꯠꯂꯛꯄꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 3,419 ꯂꯩꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡꯁꯨ 40.08 ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ COVID-19 ꯂꯩꯅꯥ ꯁꯟꯗꯣꯔꯛꯄ ꯑꯃꯁꯨꯡ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯂꯦꯞꯇꯅ ꯃꯤ ꯁꯤꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯉꯁꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯦꯗꯚꯥꯏꯖꯔ ꯇꯨ CM ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯛꯁꯦꯜ ꯂꯣꯏꯁꯪꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯀꯣꯛꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯍꯟꯗꯛꯇ ꯂꯩꯅꯥ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯐꯥꯏꯟꯗꯤꯡ ꯑꯃꯁꯨꯡ ꯁꯖꯦꯁꯟꯁꯤꯡ ꯀꯨꯞꯅ ꯈꯟꯅꯈꯤ꯫
Makhatana COVID ward center singda bed masing hengathanba ahenba man power sizinaba ahenba khusu khulai leisinba amasung laina asigi matangda miyamda wakhal tahanbagi matangda su kupna khanaki. Rising Sun Club Thongzu Waikhom Khongnang amadi Seba Club anina konba mafamdagi anaba miyoi amabu rimsta masagi anaba ama layengnaba pukhalakpada COVID-19 test obada positive oire haina khanghalaklebasu haksel loisangna numidangi matamda thokpa positive oiba migi lista yauramdabadagi chamamnaba pokhale list thokpada positive oire hairiba miyoi asigi maming matha yauraktaba sida Rising Sun Club amadi Seba Club aniki maikidigi loisangi maikidigi nungai Fongdorakli Masi Karamba authority ki asoibano result pirakpa matamda positive oire hairaga list thokpadana yaholakta haibasi laikai asida leiba miyamda chamamnaba ama thokhaliba si athuba matamda haksel loisangna sengdokadabani haina club ani asina thadorakpa cherol amana khangalakli. People's Task Force for COVID-19 Indian Red Cross Society Manipur State Branch Indian Medical Association amadi Association for Healthcare Providers of India ga punna khun laikai singda COVID-19 laina laichadasi khanghanba amadi matau karamna thingadagi haibagi matangda ngasisu Kakching Nauhalai Lampakta Kakching Khunai Chawkhat Hanba Loop All Kakching Students Union amadi Joint Non-Government Voluntary Organization Kakching ga punna sinduna awareness program pangthokrai. Awareness program aduda saruk yakiba resource person singna laina laichadasana state asida mi siba si nongmagi hena khudong thiningai gi changda hengalakli positive oiba amasung siba gi chang asi handhana ba paikhat fam thokpa thabak sing athuba matamda paikhat pachangi hauzik leiriba healthcare capacity asi hengat hanbaga loinana mathau taba manpower su athuba matamda lauraga treatment gi sarukta ahoba leitana ba achoba thabak ama lengakna paikhat pachangi haiba wafam sing fongdoknaki. Makhatana Imphal College asu wakhal tahanbagi thauram pangthokhi college asigi admission taunaba lakhiba yamlaba mahiroi amadi mama mapa sing ka hena chinbadagi PTFC 19 gi volunteer college ki authority amadi home department ka punna laichadasidagi ngangthoknaba laingakna thokliba SOP ngaknaba punna hotnaminaba tangai fade makhatana su college singi authority singna SOP ngaknaba honaminasi loinana mahiroi sing amadi mama mapa singnasu admission tawba lakpada SOP ngakpiu haina appeal tawrakli. Numit mari suraba fawbada tekhiba irangthong sem sabagi thabak amata paikhalamdaba si angakpa poi athubada mari leinaba singna thong asi sembagi thabak paikhatrabadi CPI Manipur State na akanba khongjang sangsilagani haina CPI Manipur State ki State Secretary L Sotin Kumar na fongdokrai nakhalamoromda lambi asi mahu sagum fauna naba honabada numit tara mari rom changkhini haina NHIDCL gi manager Manik Babu Sinhana CPI gi team amada thazaba pikre ngasi CPI Manipur State ki State Secretary L Sotin Kumar na luchingba thong asibu yengsinba chaluba team aduda Secretariat Member RK Amusana N Singhajit Assistant Secretary Surchan amadi Member ke asu sarukyaki khongchat aduna tekhiba irang thong adugi hauzik oriba fibam sing kupna yengsinki amadi mafam adudagi awanglomda khara haigalaga RCC gi thong sagani haina khanaramba mafam su yengsinki Mafam aduda NHIDCL gi site engineer ama leiramduna hauzik oriba fibam gi matangda report ama su lokhi yengsin khongchat adugi matangda State Secretary L Sotin Kumar na makhata na haikibada kumja lising amaga chamapanga marifutara mangagi mamangda state ki PWD na pairambadagi lising amaga chamapanga marifutara mangadagi BRO da sinakibani Madugi matungda lising ani tara taretagi NHIDCL na Imphal Jiribam lambi asi yengsinbagi thabak chatarakhibani tha asigi tang amada tekhiba thong asida tan kunmari dagi hena lumba gari lanba yadi haina thaduna thamli adubu khanghaudana thong tekhiba amadi thaudo aduda driver amagi punsi mangkhiba asi party asina yamna hakchina lawbaga loinana ngasi fawbada karigumba thabak amata paikhalamdaba haibasi angapopoi thong asi RCC gi onthok naba thabak paikhalam labaga thabak thinthakhiba si athubada thabak oina paikhanaba honabiyo lambi faunaba yadriba si athubada thabak paikhatuna lambi faunanaba honabiyo karigumba hariba wafam asida thawoi wawoidana leithoklabadi party asina miyam ga loinana akanba thabak paikhalagani haiki
अथु मतंगम वार फुटिंग द अहिंग नोंदिन तुमदना मदुदा अथु मतंगम लंबी से अखोई थोंग से सागदबनी अदुग लोयन मसी करिंग सरकार ना भारत सरकार ना स्टेट लेंगाक ना यंगजनदब तारबदी खुदक पाइखतब तारबदी अखोई कम्युनिस्ट पार्टी ना मखन कयागी इहू कया सिंगनगनी आंदोलन क्या तौगनी अदुग लोयन मणिपुर प्रजा मियामगी पुंसीदा हाइनिंगा लेतन अवाबा नंगिबा थोंग तत्पन मरम होरगा अखोई थेंगनरिब खुदोंगतिब से मसी कोहनबगदमुक्ता कम्युनिस्ट पार्टी अमदी मागी मास फ्रेंसिंगना अरेप लेतन अहनब लेतन अकनबा आंदोलन क्या तौगनी Tungda timasina noneda leiba NHIDCL gi site officer chatuna mari leinaba official sing unaduna athubada lambi asi fauna naba thabak paikhanaba taksinki mafam maduda leiramba NHIDCL gi manager Maning Babu Sinhana haikibada laibak thiba thodo adu thok tringai numit kharani gi mamangda thong adu NHIDCL na semjin bagi thabak su paikhat kharabani लाइबक थीबा नुमित अदुदा अवाबा तारबा गाड़ी अदु चका तरा पानबा गाड़ी नते चका तरा निथोई पानबा गाड़ी नि दिमापुर रोमदगी लेंगोई पुरगा लाखिबा गाड़ी अदु चौराकना तन कुंथ्रा निथोई दगी कुंथ्रा मरी रोम लुमलमगनी हाइना पानदी नुमित अदु नोंसु चुबना मरम ओइदुना लुम्बगी चांका हेना ओइखिबना लाइबक थीबा थौदो अदु थोखिबनी मरुओइना इरंग थोंग असि RCC की ओइबा थोंग अमा सानबा टेंडर तौरबसु कनागुम्बा बिदर अमता लाखिदे बिदर लाखिदबना साबा ngamdabani हौजिकसु एस्टिमेटेड कोस्ट खरा हेनगलगा टेंडर तौबगी थबक चथरी NHIDCL ना हौजिक फाउनबा यादना लेरिबा लंबी असि फाउनबा यानबा टेक्नोपोल द लेरिबा वैली ब्रिज असि लौथोकलगा मफम मसदा हापनबा थौरांग तौरी वैली ब्रिज असि लौथोकपा अमदि पानखतपदा याउना नुमित तरा मरी रोम चंगनबा याई यारिबमखै NHIDCL ना लंबी असि फाउननबा अकनबा थबक पाइखली हाइखी concrete set over say maximum 20 days time mane I curing or ma extend kin to boge adu issue amount jik lag kare sena but anyhow we sort out it damage over si belly bigo adu su hai dagi recovery to boge program dai apu date 13 for akoi na launch to boge program in under adu nasi message ma lag pa mi amadi asom iran di bada phange adu driver ho ya adu driver Chahi humdra humdoi India ki saruk amoina layrakpada Manipur ki national highway singda oriba fibam asina Manipur ki miyamda paukhong ama challabani haina United Committee Manipur UCM na phongdorakli ngasi loop asigi maikhaidagi makhata na phongdorakhibada tha asigi tang amada irang thong tektuna turelda truck tasin khibaga loinana misi mina thokhibasi khwaidagi laibak thibani Maning tamba India ki super power oiraklaba amadi gateway to the East ni hairiba Manipur ga mainland India ga samnariba lambi asigi fibam asi ngasi ngarang khak phachilakta nate masi India na maning tamba laiba ama oirakhiba matam Manipur na India da yaurakhiba matam lising amaga chamapan ga nifumapan dagi hona adumak fibam sidagi panghen hengatana laikhraba lambi ki fibam ni Lifeline oiriba lambi ama tatpa matamda lambi aduda tangduna leiriba miyam adugi security kanana pigadawribanu haibasi achoba wahang ama oire masidi miyam gi human right khongaunaba thawongni haina lawi hairiba wafam singa si thidoknaba honabada ahanba oina lambi asi semjin sajinaba Sinariba NHIDCL asi hana legally book tawduna makhoigi mathakta inquiry chathaba mathau tai madugi matungda amuk leikhidriba driver asigidamak matik chaba compensation pihangadabani amadi Manipur lengak nasu makhata na lambi asi CM nabagi thabak sedasi ki leizariba PWD ki agency singda oina sinaduna section na semjabana faragani haiba wakhalon asida NHIDCL dagi contract asi lawthoknaba mari lenaba ministry da taknaba tangai fade tatliba thong asi athobada semjinaba lengak nasu angamba pambai sizinaduna hotnabana khwaidagi maru oibani loinana leihidraba driver khambagi leihoriba imung manungi awabadasu UCM na saruk yari hairi paugi marathana temba brem tang lozari
Admission form Thajare, Manipuri University Kanchipur Manata Laiba Temple of Learning Degree College ki admission form Thajare. Professional course da BBA amasung BCA ne. General course da BA amasung BSc course ne. Loina Temple of Learning Toll ki CBSE amasung atopa board ki pass rupa mahiru sing yengnaga class 11 Science Arts amari Commerce ki mingjan form Thajare. Athuba da mingjan dheu akupa marol college amasung school ki off. Ye no tawse. Ye mo gran sa de no hai. Kanu khoi phai. Chalo se. Free ni. Day 7 picnic se. Kai yon ja se hai no. Kai ki picnic. Day 7 di election no mini. Bo thada bom chalo roi dai jibo. Corona mar sida vote kai na. Isa gi right mangan dam na phaida. Right mangan da bra hai bu ne. Life foi na mang da na ba. Kai no noi bo khabar ga ta padra bo. Covid safe election oina ba section thorang mayam pai khali bisdi. Kai bu tok dori ge ne. Polling station khuding gi sanitization de ge horga thermal scanning, physical distancing, waiting area. Token system na jing ma chana gani. Aduga voter sing da sune mask ka henglo ka free de pi gani so hai bani. Vote podi thadara ge. Ado picnic ti chatte ade ko. Bo no mal ga chala se. Adum su vote soitan thadabi. I'm ready. Khanghanjaba Tom Cable subscriber singda yamna nungaiba pau amatang khanghanjari madudi Tom Cable asi pay channel on bagaloinana tongan ba khudong chaba kaya pibada natana ayet apan yaudana ehenba services kaya piduna miyam gi thogal mapung phana tawba ngamjaragani subscriber singna isa gi connection gi thagi fee online gi khuthangda prepaid mode oina thidok piduna channel asibu apan ba yaudana nungai na yengbinaba nolukchari matau karamna online gi khuthangda thagi fee thigadagi haibudu athuba matamda miyamda soiduna khanghanjaraklagani khanghanjariba Tom Cable Break matungda taramnong chari makhataba pauda All Kasa Road miyamna tongzai maril haina khangnariba lambi asi lenga ki maikaidigi semjin biba asi thagali adubu lambi paring asigi nakyeta leiriba mongsong amadi drainage ke system ningthina semjilabadi hena safaba lambi oigani haina Highway Trucks Owner Welfare Organization hitowo gi maikaidigi lenga ki pokning singsilakli ngasi organization asigi maikaidigi thadorakhiba cherol amada wafam asi fongdokladuna handak irang thong tekhibadagi National Highway 37 lambi tatkhiba sidagi tongzai maril lambi asi hena maru oiba lambi oirakli fiba masda matam sangna sijanaba yanaba lambi asida chatliba truck singna mal ka hena pudana ba honabiyu masada natana scrutiny ge akanba section Taurang lokhatuna driver amasung gari gi miyoi singda khudong chadaba thoktana bahona biu amade lambi paring asida khundariba miyamna asoingam thoktaba lambi oina bahona bada mateng pangbiu hairi Nakalamoromda ngasi ayuk None Police Station gi manung chanba irang turel gi sarukta nupa amagi asiba hakchang taukthakre hairi asiba hakchang adu mafam adu gi miyamna thengnabadagi lokhat pangamkhre miyoi adu irang thong tatpagi thodokta turel gi isingda lupkhibadagi thiba fanglakhidaba khudong thiba nangkharaba truck driver khambani haiba khangbangamle hairi tungda khambagi hakchang adu TDC gi thomi singna Imphal gi Janims Hospital da purakre hairi Irang thong tatpada laikhidraba driver ki imungda Transporters and Drivers Council TDC na lupa lakh amagi sel gi tengbang panglagani Ningol Chakoba mamang faubada lenga sina tatkraba thong asi semjin binaba TDC na lenga ki pukning singsilakli hiramasi ga mari leinana ngasi kakwa sorokhaibam leikai da pangthopa paugi mifam amada TDC gi president H Ranjit na laibak thiba thongdo aduda laikhidraba hozaidagi driver khambagi imung manungi awabada saruk yaba oina council gi maikaidigi laikhidraba imungda lupa lakh ama mateng panglagani lenga na irang thong semjinaba honariba si pukning thogatli Karigumba thong asibu nauna semgat sagatpa matamda lengak na mateng pamlabasu TDC na madugidamak thong launa hangli amaromda thawai khubak ta haptuna awaba kaya mayok naraga driver amagi punsi fawba manghaliba sigi matangda irang thongbu yengsinbada achoba thongtang loriba NHIDCL gi mayokta FIR ama panabasu mari leinaba singi pukning singsilakli thong talaga leibasi athu matamda ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯒꯥꯔꯤꯁꯤꯡꯁꯦ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯌꯥꯅꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯂꯝꯕꯤꯗ ꯀꯩꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯂꯤꯐ ꯄꯤꯕꯤꯅꯕ ꯑꯆꯥ ꯑꯊꯛ ꯈꯪꯗꯦ ꯖꯍꯥ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯇꯧꯅꯅꯕ ꯑꯄꯤꯜ ꯑꯃꯒ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯊꯣꯡꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯕꯗ
ꯃꯇꯦꯡ ꯄꯥꯡꯖꯟꯅꯕ ꯑꯩꯈꯣꯏꯕꯨꯁꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣꯗꯣ ꯑꯗꯨꯝ NSIGCꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧ ꯂꯩꯖꯔꯤ Masana MLA oijaningdre MLA oiba tokjarage haina resign taukrabasing miyamgi mihut oina amuk hana thagaloisi makhoibu chapjaba para tambirasi haina Congress Legislature Party gi luchingba hanagi Chief Minister Okram Ibobina haikrai lakliba November 3 ta pangthokadoriba maraki mikhalga mari leinana Wangjing Tentha Assembly Constituency da Congress Party gi mirep oiriba M Hemantagi mikhalga mari leinana ngasi Wangjing Kodom Popi Complex manakta pangthopa miyamgi mifam amada o Ibobina wafam asi fongdokhibani Ibobina makhata na hai democracy chatpa India gumba leba asida miyamna chahi manga gi mihut oiruro haina thagalakpa MLA singna hena power pambadagi chongthok chongsin tawbasi yamna tawhaidaba thabakni masi ikaiba khangdabagi khudamni magi AC gi miyam adubu lukmai da haplaga yonbaga chapmanai Amaromda hausi COVID-19 gi aruba matamni laina asagi ngakthoknaba hidak puthoktriba fawba miyamna seksina chana kanglon kaya ngakna leinaba leingakna SOP kaya semlaga leirei asigumba aruba matam asida maraki mikhal tawhalibasi chongthok chongsin pamba MLA singnani hena nokninglibadi lenga asinasu miyamda Chatnanaba khangaliba SOP adu Chief Minister Masamak nasu ngaktre miyam tinba mafam kayada face masks uptana wangangle CM Birena chahi taramanga da Congress na kariyamata tawramde haina miyam da lana uhanbagum tawbasi nokningi Wangjing Tentha AC gi matang da paladuna Ibobina hai AC gi mihut oiramba paunam brosena masana chongthok chongsen tawbadagi Supreme Court na disqualified tawgadawre haiba Kangbadagi Tauna Faba Saduna resign tobani disqualified tawrabadi Mikhalda Miyamda wa haifam leiroi khanbana resign tobani Brozendi chongthok chongsinda expert oirabani ruling da yaurabadi AC gi chawkha thorang kaya paikhatpa ngamgani haina Miyamda oida pada kaya haizili Miyambu karisu khandabani Masih amutan atau nggak sebagai parti bukan banggan tapi doina. Amutan kata piu, magisin kiji amat itu start orga, jian ba, aduga, ay pandi ba, buat saya arum ayam jian nga dom netak cinta di, kami wangi cetak jian itu dom, boy ini lagi arum ayam jian jian no, aduga jian kita kiji amat dom jian jian no. Ayo mayam kita mengapa Congress Party kita tertegi, sini yang tertegi mayam kita mampu. Manipur Development Society MDS ki makhada Thiam Leisang Khongda Sakiba Community Hall ama handak pangthokadoriba maraki mikhalda NPP gi mirep oiriba KH Lokena mahaki apokpi gi maming thonjilaba asi mapugi khuya da tin khraba mahaki apopina ningamdana kaplamgani haina MDS ki chairman loinana BJP Manipur gi wangangloi M Asni Kumar na maral sikrei Wafam asi maraki mikhalga mari leinana wangoi kaithel da pangtokhiba miyamgi oiba mifamda saruk yaraduna fongdokhibani Nedagi convener Himanta Biswa Sharma Manipur ki Chief Minister N Birensu saruk yaduna pangtokhiba mifam aduda Asni Kumar na makhata na hai NPP gi mirep oiriba KH Lokena mahaki masagi sel puthoktuna sajaba holbu oiro yumbu oiro sabada madugi maning mahakna thoningba thonbada kari shukaide Miyamna thagat nagani adobo Khanglaroi matagom MDS na sakiba community hall bu mahaki apokpi gi ming thonjinba si yamna nokningba fawi asuk chawba crime ama NPP gi mirep lokena chathakiba si laibak thibani criminal conspiracy ni Central amadi state government ka su chanariba kuki lal honglup anina tha sigi tareta pangthokadoriba saitu kendra maraki mikhalda fongna yawbaga loinana lengak pairiba BJP gi mirep fongna sogatpagi thodok chathare haina INC gi Central Working Committee na akanba mongda yaningdaba fongdorakli Election Committee INC saitu ST na thadorakpa cherol amana su chanariba kuki Revolution Army KRA amadi kuki National Army KNA gi luchingba singna Fongna BJP ki board khombaga loinana meeting fawba thobu oina pangthokli hairi cherol aduna hai haukiba leiba popa numita new kaithel manbi ki Koken Village ki village chief Pautong Dongel gi mayumda mikhal gi meeting pangthokhi mifamado ki RA gi luchingba Paulun amadi David KNA gi luchingba
Thapi Kauba Miyoi Singna Sinki, Mifamaduda Saruk Yakiba Kunja Singamade Veles Chifu Makoi Ohumna Namduna, BJP candidate Ngamthang Haukipta, Bot Pigadabani Haina, Kudyek Fawa Loki. Manak Nakpada Kuntranipan Suba Assam Rifles Post Leirabasu, Niamgi Wangmada Chathariba Tawong Singado, Kangsin Usinadana, Leire Haina Maral Sirakli. Thasigi tareta pangthokadaba marak chemicalda Lilong ACG oina independent mirep oiriba Y Antas Khan gi firal chingkhatpaki thoram ngasi Lilong Haribi makha lekai da leiba mahaki mayumda pangthokrai thoramanduda candidate Y Antas Khana ACG hanagi MLA na lan khiba pumnamak adu lale haiba ngamgadabani madu ngamdraba midi miyamgi mihut oibe yaroi mahakna makha tana pukchil sengna thabak tawbada kigadabana te Lilong ACda mamangda amukta ukhidriba mawongda ahongba soidana purakani karigomba hariba si ngamdragana lakadaba lisingani kunithoi general election da nomination fawba tawroi Amaromda ngarang Lilonggi mafam amada Manipuri CM yauna pangthokpa public meeting amada Kairao ACG MLA na ngangkhiba wangang adu masagi sumang sitana migi sumang sitpa oina thokani Kairao ACda ising ichau thokpada kanagomba amatana changbang ngamdraba matamda sangsinduna MLA gi mateng tokhiba amadi miyamda tengbang pikhiba pumnamang kauthokduna asumna ngangsakpasi tabada nungaitaba fawi haiki aigi haukiba 2017 election da taune na hai kiba manifesto do kahaudragasu kahaudaba mikuk kharagi matung dai praja gi seba taune hai kiba do tauraga ai di mayam da kuchin nakhre mana hai kiba mayam sing do amata kuchin nakhra boba ngasi bau da mana lan kiba do lale hai ba ngamdraga munnaraga leiri bane ba ai thabo ko na utchage wa oina ngangjroi karigomba Allah na thaujan bidana bahut cheka bataraba mayam gi support ke kane na sukalle saung na kane sukalle aina phangdori ba matam se tha khara khaktani tha khara sida ahong ba lilong da purak pangam draba ai 22 da mayam na nomination phan phau tawhan gano ai accept tawjage PDS ki cheng da ai rajniti tawjaroi PDS की चेंग से आईगी लाइरिबा प्रजा सिंगी अधिकार दुदा आईना आया सिंग सारगा MLA नी आईने ELME हने हारी से आयु दिन वोंग बभोक्थोगो इमामाई से अदुकी मतिक इकाई दबे मियो यमने कोविड की लाखपन मरम ओइरगा नवेंबर था फौदा एंथोकदबे चेंग से मियो इबा ममंदा सही मंगाई मथक्ता लइबा कोइदा मी amamamda keji manga piyo haibane mi tara nga leibe mungda keji yangkai pirati keji ke huran krage do mayam khangbiro ikan hairo Chahi asigi September anida thokiba mayang Imphal gang rape ki thodokta chenaba miyoi mangana bill pinaba Tharakhiba petition court na reject tawkhibabu thongdo asigi matang da semkhiba JC na thagat pa phongdorakli hiram asigi mari leinana ngasi Major Khulda leiba Manipur Press Club ta pangthokhiba pawgi mifam amada Joint Action Committee Against Gang Rape and Brutal Killing of Mayang Imphal Ichal Thambogi co-convener Usham Izasna laibak thiba thongdo aduga mari leinana fagalaba miyoi singi mathakta akaknaba matam amagi manungda lengakna charge set Tangatkani haiduna thazaba pikiba adumang thabakta ontorakpagidamak JSC maikhaitigi thagali laibak thiba thogdo aduda chenaba miyoi khara fadana leiriba sisu athuba matamda faduna maralgi matung ina matik chaba chairak pinaba taksin khibaga loinana achan miran naidana nupi angangbu hanthana yengba amadi namja namtheknariba rapist sing maru fangna muthatpada lenga amadi miyamna mateng pangbiu haiki अथुब मतमदा वालहौरिबा मिसिंगसिसु फागतपियो अदुगा अखोय वयल चथबा मतमदसु हाइदि असौ असांगी खुद यावरकांदा थाइदोक थाजिन तौदना यामना अचुम्मा मोंगदा अखोयगी लैंगाक असिदा हारिबा तमथीरबा थौदोक सरमजा चतलिबा असुगुमलबा गैंग रेप हाइबसे रेपिसिंगसे मरु फंगना मुथतनबा मुथतपदा पालिबा लैंगाक अमदि मणिपुर प्रजा खुदिंगमक नतु मतेंग पांगबियु लैंगाकना अखोयगी एक पास तौबीरकांदा अखोयगी लेजरिबा नुपीसिंगसिबु प्रोटेक्ट
तौहनिंगी तौहनबियो हाइदुना जेसीगी की माइकैदगी थमजगी पावगी मरकथना ब्रेक अममोक लौजरी Now enjoy 20% extra on Kangla popcorn, Kangla Milky Bots and Kangla rings. Kangla. Luhungbagi fizang private party singi decor, inaugural function gi balloon decor, birthday party gi balloon decor, formal function singi decor, amadi makhal khuding maki decor gi damak kana leite haibagi wabi raganu. Apamba machu sizinaduna apamba mawngda thawain hek khoida zaba mawngda decor sing tawbining basingna akupa marol gi damak contact tobirau DD Bros Decora Kaisamthong Ahan Them Lekai Imphal. Contact number 8258047042 natraga 7005313996. खुदोंचाबा लौबिहो रेडियन ई राइट अमदी स्टेट बैंक ऑफ इंडिया का पुन्ना खुसमनरगा इंडिया गवर्नमेंट की मखादा मुद्रा योजना स्कीम की खुथांगदा थबक फंगहौद्रबसिंगदा सेंदाल लंबी के अचौबा मतेंग ओइनबा सेटमिरोन फगत हनबा लोइनना लोन की खुदोंचाबा पिजरी अहानबा मियोय चामदा अककनबा मतम खरगी ओइना लोन पिजगनी अकुपा मरोल की दमक रेडियन ई राइट हेड ऑफिस संगाई प्रो निंगथेम कॉल अमसुंग ब्रांचेस कॉन्टैक्ट नंबर 8257850421. Seventh Heaven, a slice of happiness, is now in Imphal West. Please come and enjoy the grand opening offer on 3rd November. Offers are: buy any cake, get half kg cake free, valid on 3rd November. Buy half kg classic cake, get lava cake free, and buy one get one on pastries, valid on 4th and 5th November. Address: Sega Road, Konjing, Hazari-Lekai. Contact number 0385 295 2124 or 798866 2413. Breaking matungda taramnong chari makhataba pauda Autonomous District Council ADC Singi Mikhal Athubada Pangthoknaba Dabi Tauraduna Heyengdagi Hauduna Manipur Pumbada All Travel Students Union Manipur Atsamna Kaukiba Pung Nifu Nipan ki General Strike adu ngasi Manipur Lengaka wari sanaraba matungda handokre Hiram masigi matangda ngasi Chief Minister Secretariat Atsam loinana masigi Frontal Organization Sing yauna Chief Minister N Biren Amadi Mahaki Council of Ministers Singa unaduna kupna khanakre Ngasigi mifam maduda lengaki maikedi November 3 pangthokadoriba maraki mikhal loiraba matung ADC gi mikhal gi matamasi cabinet mifam ama famlaga chapjaba warep lauragani loinana leiriba ADC singi tamsu makha sangthararoi haibagi thazaba piki hairi Pandit Dindayal Upadhyay Institute of Agricultural Sciences PDDUIS Utlogi Employee Singi Thagi Salary Matam Sangna Pintoktana Labogi Matangda Institute Asigi Chairman Amasung Director na Thamlakiba Wafam Singadu Aran Bani Haina PDDUIS Employee Welfare Association ki Maiketi Fongdorakli Ngasi association asina thadораkiba cherol amada employee singi thagi tolobasi COVID-19 laina laktringai kumjali singni taramapan gi July thadagi pending da lairakhibani aroiba oina pikhiba thagi salary asi lisingni taramapan June fawbatangni masida institute asigi chairman TI Sauba amasung director Dr. RK Imotombana employee singi mathakta fongdokliba wafam singasi aranbani employee singna kanagomba mapan gi safu amatadagi khongjang Sangsin kiba laite issue kaya lairabasu ngasi fawba employee singna institute asigi damakta kathoktuna lakli hairi Bisnupur district ki tongan mafam singda chatharakpa anti drug campaign ki sarukama oina maira paibi apun ballo Bisnupur gi thomi singna ngasi ningthaukhongi mafam kayada drive chathabada phagalakpa yungau sing miya mamangda haidoktuna manghankrai Chathakiba drive aduga mari leinana maira paibi apun ballo Bisnupur ningthaukhong branch ki vice president P Debjani na hai yu yonba topiyo masina taba atopa senfam ama thibiyo tungda aikhogi khunai gi yumbirel singbu sum chahanduna manghangadaba kayadagi kalhausi
Thongzu Kendra Tengbang Lupki Vice President Yauna Active Member Amaga Irilbung Police Station da Kauraga Phone gi Kuthangda Minister Biswajitna Kihalakle Hairi Wafam asing asi Manipur Press Club ta pangthokpa paugi mifam amada Uche Kon Takhok Mapandagi Loop asigi Vice President Oriba Sadokpam Somorjitna Fongdokhibani Paugi mifam aduda Sadokpam Somorjitna Loop asigi Active Member Oriba Ningthauzam Yaimaga Loinana Ngarang Irilbung Police Station da Lakna Bahairakpadagi Police Station asida chatlui Station Yoraba Matungda Station asigi Osina Minister da phone tawraga Minister na Yai Mamadi Somorjita Minister gi Mingchat thiba Wafam kaya hairiba du toknaba akanba wafam fongdorakhi Dukan famba oibana Minister gi Mingchat thiba yaba wa haikiba yaurambadi yai adumakpo atamnana Minister bu singnaraga tawkhibadi laite haikibaga loinana makha tarakpada fatanungda thoklabadi pumnamang asigi daita Minister Biswajitna pugadabani haiki Tukar sidi tukar ni mayam tin mafam ni hoi sanam dang hak nungai bagi hoi sanam pa yai tamogi malam ta ko ko jatlaga hoi sabadi lekte adugi adege kano to bolekte tukar si mayam pun mafam ni na koi di hak nungai bagi hoi sanam ko padi torom badi yai ana mana di kano to hoi sanai ba duda nang yam power ne ko le ne nang tukar macam phamaga nang tukar do thudi pang ma mini hoi mak khabade sing do kadam ni Amaromda thongdo asigi matangda Minister Biswajitna aikhoigi paumiga pau faunabada Sadokpam Somorjit amadi Ningthauzam Yaima hairiba mioi ani asina Minister gi mingchat thiba yaba wafam kaya laikaida sangdokpadagi mahaki worker amadi hairiba mioi sing asiga khatna chainaduna fatanungda tholakpa yai haiba chingnabadagi wakhal tahanaba Irilbung Police Station da aiba che piduna wakatki mioi ani asina Police Station da laklaba matung Minister gi mingchat thiba yaba wafam sandokluba dugi matangda soikre matungda tauraroi haina phone gi kuthangda Police Station asigi osina sakhi oiduna hairakpadagi makhoibu yumda chathanki makhoi anida karigumba akanba wafam amata fongdokhiba leite ACS asigi miyamda akibagi masak kauhanba natana akiba thabak tawkhiba leite thaudo asi political gi oiba thawun sin yaude haiba yaroi hiram asida Thongzu Kendra Tengbang Lupka karishu mari lenade Makhatana ingna chikna leiriba ACS sibu charangnaba oihanba yaba wafam natraga thongdok thoklabadi ain gi oiba thabak lokhalagani haiki BJP Pasoi Mandal na sinduna ngasi Pasoi Part 2 Mayalekai Community Hall da ACS gi oina PMKSY scheme makhada khangalaba beneficiary taramari da sprinkler set yenthokrai pangthokiba thoram aduda BJP gi mihut sing saruk yakhibaga loinana District Agriculture Officer su saruk yakhi Ngarang Chief Minister Bangloda All Manipur VDF Welfare Association gi Chief Advisor amadi Chief Minister ga unaduna khanaraba matung chahi asigi manungda VDF singhi honorarium remuneration thengkhang kayada hengatuna ration money lupa lising ani yauna hausi lupa lising taraga chamnga fanghanbada yanakrai yanaraba matung association na CM bu thagat kibaga loinana CM Minister na VDF singi remuneration lupa lising tarani thoiga chamnga pigani haikiba dusu thaba oina onthoknaba mifam aduda takslamki hairi Huye Lalong Thangta Association Manipur Lingkhat ki bagi chahi marifu taret surakpagi mapo kumon thauram ngasi Imphal West District ki manung chana leiba takhelambam gi haibok chingi haibok ningthau amadi haibok lairembi gi laibung da pangthokrai Culture, Sports, Tourism amasung Education gi hiram hena yumfam oiduna pangthokhiba thauram aduda Manipur gi tongan ba thangta sindam sang kaya gi sintakpa amadi mahiroi singna saruk yakhi ngasi gi thauram ga mari leidana Imphal West District Thangta Association gi President Thaunauzam Priyo Kumar Nahai lising amaga chanipan ga mari futara mathoi Anglo Manipuri Warda British ki makutta maithiraba lamdam masigi miyamna masagi na thangtabu sanglaba chahi kaya si British na Sanaba Mahayasi Tambada Athingba Thamki Asumna Namthabiraba Kangleipa Sigi Luchingba Kaya Amadi Thangtagi Luching Purel Kayana Hotnabadagi Chaichat Lisingamaga Chamapanga Kuntra Marida Churajan Maharaj Luchingduna Famkhiba Nikhil Hindu Manipuri Mahasavagi Mifamdagi
resolution 9 thang ta mahaibu fongna sandoknaba tamnanaba warepnaki madugi matung leingakta khanghandana tuminna amambada ahingi matam amadi asukpa umang wangmada tamlamba thang ta mahaibu leikidraba layoikraba sintak purel kayana ngasigi thagasi yongna purakpani thang ta Manipuri khunaiga tatnaba yadraba mahi kanglon amani Jiribam auto driver luching loop kauba anoba auto driver singi loop ama ngasi semkray nauna semkraba loop asigi president oina PS Sara secretary H Brozen amadi atai thau pugadaba miyoi kyasu khanki nauna khalaba secretary H Brozena auto driver singna masagi mathau tawduna miyamgi seba tawba matamda miyamna angamba mateng pangbiu haiki Wari liba narrative art po Manipur Cultural University ki dance loisangda maming tagi oina thambiriba si mapung faba tongan ba loisang ama oina hangdokpiu wari liba haiba si PhD course fauba leiba yaba achoba multi narrative performing art ama oibagi matik chaba Param Singh leizaba art form amani hiramasi matangda mari leinariba university amadi atai atopa singna athuba matamda thabak paikhat pinaba thawa likhun likon Maitram awang laikai ki cherol amada pukning singsilakli. Paugi maraktan natin mabre ama muklausari. Lagliba Manipur Assembly by-election asibu mapung fahan na nabagidamag adom suvot hataba kaubigano. COVID-free election o hen na naba CEO Manipur na seksin thaurang kya masu laukachari. Polling station khudimag sanitize tauba queue sang na leptanaba, waiting set saba, physical distancing matik chana hanba, aduga, masks amusung hand gloves, bottle singda, lem na fanghananaba, sinjeri. Adongi right manghan biganu, lengak sembada sarukyami nasi. I am ready. Shopping chatlaga potim ta leidan hala abra. As kadai deno da coronavirus maraksida dukanen taising duna mine krek krek ina dana leirame positive oiba yaram ne su khangde yaram moi su khangde sauning dana leidana hale dana adu damakta bu chana wari thi karigino nangi mobile do hangdo Google Play Store da changaga arambai 2020 download tawsalo aduga apama product item sing no loina khallo horen nimna thila down Aina pa masing dubulo imhangadra nima. Yeng di yengune. Grocery item khakta natana imung manum ki darkar oiba polam sing aduga electric vehicle phawa phangabane. Hojikti Imphal khakta natana Manipur ki tongan tongan bu mafam sing haibati Thoubal Moirang Sekmai dasu arambai 2020 ki service hojari. Yumdagi hek chathokiba matamda chingnadaba ngamde Selucharuba firol dasu virus asi adum pusilakpa yabagi akiba lei Firol da virus changhandanaba Bharat amasung Americana scientifically yanaraba India gi ahanba virus cover spray Nano coating asina pungni funipan fawa virus ngakthok pangame Firol da kapiduna virus tagi ngakthok piu Virus covers sizinabiu chingnabiganu Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female amadi male candidate singna admission tawbiba yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba live facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission panglaba mahiroi singda tha khudingi stipend oina ₹9,000 fangani tuition fee structure BSc rupees 40,000 per year, food and accommodation rupees 45,000 per year. First to fourth year, same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc, class 12 pass, physics, chemistry, biology and English 50% in aggregate. Manipur ki mahiroi singi oina entrance test yaudana direct admission tawbiba yagani supnatagi seat 15 khaktani. Akupa marol gidamak contact obiro Educare Zone near Bosem Babupara. Contact number 6009062261 natraga 87940262277.
Makataba Pauda, Paumi Dirajit ki ana layang bada mateng oinaba MLA Karam Shyam ki kuthangda miyamna kusuna rakiba senfam lupa lag ahom lising humdra mapanga yangkai ngasi Dirajit ki imung manungi miyoi singda kusuna kray. Telaba numit mapani ki manungda ACSC ki polling nifuda layriba LJP Langthawal ki committee amadi tongan ba miyoi kyadagi kusuna rakiba sing punsinduna senfam masi ngasi tengbang ba ngambani haina MLA na fongdokray. Langthabal Kunja Awang Lekai da Leiba Koizam Dirajit ki yumda pangthokiba tengbang pibagi thoramaduda MLA na imungi leita laira thidana miyam ki dama kathok liba paumi singi thongna masak khangbo oina tengbang asi khusinabani awaba taraba singbu mateng pangbagi hainabi leiraklaba matamda chawkhatpa khunai ama oiba ngamgani ai khatamak hinglaga loire haibagi wakhal thadok naraga aikhoi punna hingminadaba yade haiba wakhalon chelaba matamda nungshi chanaba mating leiba khunai oiba ngamgani Paumi Dirajit amukka hanna I paugi lamda khongda raknaba aikhoi punna honaminasi haiki Panba yai kidney animak mathau tawraktabadagi ana layeng chathariba Dirajita MLA ki maikidigi haukiba October 15 da selgi tengbang pikibaga loinana miyamna su tengbang pibinaba mahakna appeal tawkibani Inau Dirajit ki yumna laktana mateng pangbiraba tongan tonma mayamam so kuin uba phangjai luga committee da natana akoi naringunin gi haibok sing samgatpa development committee na su mateng pangbirai aduga khoi langdabal kendra gi widow gi welfare committee na su mateng pangbirakpa adugi mathakta khoi lilong sajing ikopa samgat sagatpa committee na su mateng pangbirakpa mateng pangbirai ba khudingmak aigi inau Dirajit ki taraptagi amadi ai langdabal kendra gi adi elected member amoina representative amoina khudingmak ki mafamda tawimal khangba uchari Hairok Kendra gi manung chanba Hairok Part 3 Kabo Lekai Taurangbom Lekai Champra Thong Lekai gi containment zone singda leiba awaba taraba imung singda Kendra sigi MLA Dr. T.S. Radeshyam ki mityeng makhada ngasi chana thaknaba polam sing yenthokrai BJP Yuva Morcha Hairok A sigi naha sing Relief Committee Against COVID-19 Hairok Kendra gi thau puba sing Lekai Lekai gi club ki thomi sing amadi MLA gi imung manung gi miyoi sing na achoba thongtang lauraga ngasi gi tengbang polam sing adu yenthokhi Committee ki thomi Moirang Them Tombana Hai MLA Radeshyam ki midyeng makhada Hairok Kendra gi containment zone chingba mafam singda tengbang pibagi thabaki makha chatharakpa oina ngasi su pangthokpani makhata na su pangthokhigani awaba taraba imung singi awatpa amata leheloi miyam na su lengak na piba SOP gi guidelines sing ngak na chatpiyu laichada si aikhoi punna khusam naraga maithiba piminasi haki Kundrakpam ACG Lairabagi Pan Kai Makhada Leiba Imung Singda Social Worker and Rajendrona Mateng Pangbagi Saruk Amo Oina Ngasi Imung Marida GI Sit Sing Yanthokre Amadi Fivam Jadaba Imung Miyoi Ahumgina Athubada Yum Sanaba Thabak Paikatpa Hokre Lamboikulda Leiba K Mani H Girani CH Thoiba Amadi P Nanawbigi Imung Singda and Rajendrona GI Sit Sing Adu Yanthokhi Aduga K Mani CH Thoiba Amadi Pina Naubigi oinadi yum saba hongnaba thabak paikhatkibani mateng pangbaga loinana en Rajendrona Kundrakpam AC da leiriba miyamgi awana si ngasi fawba ningthina yengsindaba si yamna laibak thibani AC mapi mapa leitaba dauna waraba imung kayagi khanbiramdrei mahaki maikaidagi AC da leiba miyamgi yaifanaba angamba thakta honagani haiki Kalibasigi Concern Minister Alu Disina yang pukna yang selain bagi paham Meremdi si mana tahu apa si aku lagi belengak si orang itu lekai si orang itu aku jam sok am kau buat jaga si lakan ini saya upi si tim kup tu biyum lagi si am cuma apa plastik tripa nama tu kup boleh yang tim kup tu biyum tham dia ni am cuma si nama sengyam buat itu na kita lagi belengak si na lain apa sih kerana kita siang di sini pun kumukan, kumai opsa jangan tahu sih sumber lain ber, jadi di perhan MLA na member jangan tahu sih sumber lain ber verify tahu juga di kerana sih masih urut dah nak kali, ada table lagi tahu juga di sini pasti pokoknya ada lagi boleh ngak sih na feel gas yang beri foto tahu juga, ini tahun ini pam.
Thoubal Municipal Council TMC Ward Number 9 ki Ward Development Committee na sinduna COVID-19 ki matangda nongmagyoiba miyambu wakhal tahanba amadi Labor Card Disabled Certificate amasung hidak luplaba kangkhal sing yenthopagi thoram ama ngasi Thoubal mayai lekai gi mipun sangda pangthokre. Thoram aduda District Social Welfare Thoubal na piba TMC Ward Number 9 ki manungda leiba Hakchang ki fibam sotharaba miyuisingda Social Welfare Office Thoubal na piba Chief Minister ki Haksel ki tengbang CMHT card Labor loisang na piba Sinmi Singgi Sakhangche Labor card amasung NVBDCP Thoubal na lekai adugi asa singda pirakpa hidak luplaba kangkhal sing yenthoki loinana DPM CH Basantana COVID-19 ki maramda aduga DCP Thoubal ki consultant Bani Sanana malaria ki matangda wafam kya miyamda sugay na thamki. Republic TV ki Editor-in-Chief Arnab Goswami ngasi suicide case amaga mari leinana mahaki mathakta thangalakhiba case ka mari leinana Raigad Police na ngasi fasin kray haukiba chahi lisingni tara nipanda architect ama oriba amadi mahaki mama anina Republic TV ki architect ama oina thabak suba matamda makhoi gi khusumal matam chana pithok tabana maram oiduna mama macha ani asi masa mathanta sijakhibani hairiba case asiga mari leinana Raigad Police na Arnab Goswami bu faraba matungda magistrate ki mamangda puthokhi Arnapu puthoklaba matungda magistrate ki pautak matung ina mahakpo civil surgeon da punaba amadi anirakshiba oina medical examination tawraba matungda courta mo puthoklaknaba pautak pikhi Republic TV ki editor-in-chief oriba Arnab Goswami na ngasi Alibag Courta puthoklaba matungda mahak na hai madudi mahakpu police na namduna fuba cheiba tawduna police ki venda hablakhi Arnapur Raigad police na fakhiba siki matangda Union Home Minister oriba Amit Shah na police ki thawong adubu yaningda ba phongdok paga loinana paumi ki ningkha tambada Mumbai police na khongoi nare haina Twitter da thagalakpa mahaki warol da phongdorakli ही प्रॉपर गोष्ट आहे का तुम्ही पोलिसांना बाहेर एक तास उभं करून Yes, we'll keep. Maintain social. You work please. Sign over here. Ma'am, please. Ma'am, please. I'm sitting. You put your signature. This is going to. Please, what I am asking, are you coming with us? Please wait. I am DYSP Praveen Patil. Listen. I am not finished. Listen. I am DYSP Praveen Patil from Raigad Police. I am here to arrest you in CR number 59 of 2018 under section 306/34 IPC. Why did I need to make That's my son. Don't touch my son. ngasi phone ki ba pauche singda kari maru ba pau yokhibage habdu myam punna mieng tamnasi Kanglei Paki Maira COVID na sibagi masing hengalakpagi matangda Chief Minister na luchingduna mari lainaba doctor amadi health ki makok thongba singa mifam pangthoktuna khanakrai at sumga CM ga wari sanabadagi pungni funipan gi general strike ki khongjang handokrai BJP ki spokesperson singi oina mifam pangtokrai COVID positive oibadagi laingduna negative oiraga ahal ama RIMS hospital da lekhitrai Kangla Pau Misang sangga leizadaba mahiroi sing MU da tamba fangloi dabagi fibam da leire SSUM NIA na salaida amuk hana thamlakhiba thingba handokpiu investor sing employee sing bula na uhalle taliba demand matam chana pithokpiu eso Paunil Kon Michang sangga leizadaba mahiroi sing MU da tamba fangloi dabagi fibam da leire SSUM Republic TV ki editor Arnab Goswami ngasi Mumbai Police na fakrai khainaraba matung mapuroibana mahaki nupi amadi machagi maintenance allowance pigadabani Allahabad High Court loisalakpada maroi bapa amuka na pisari Haukiba pung kunmari ki manungda COVID-19 lainadagi nauna miyoi ahum laikhidre Imphal West District da travel history laitaba miyoi sing positive oiba hengatlei RIMS da masa layeng naba lakpada COVID-19 positive oire haina report piraklaga haksel loisang na pongba positive oibagi lista yaraktabadagi miyam chamam naba poklei
Irang thong tatpaki thodokta khudong thiban nangkhraba Tata truck driver gi asiba hakchang fangkhre. Irang thong tatkiba numit mari suraba fauba thong sem sabagi thabak amata paikhalamdaba si angakpa poi mari leinaba singna thubada semjindrabadi CPI Manipur State Council na akan bakong sangsilagani hairi. Chahi humdra humdoi India ki saruk amo oina leirakpada Manipur ki National Highway singi oiriba fiba masana seda segi miyamda paupong ama chalibani haina United Committee Manipur UCM na section wa fongdokrai. Amadi masana MLA oijaningdre MLA oiba tokcherage haina resign taukraba sing miyam gi mihut oina amuk hana thagaloisi makhoi bu chapjaba para tambirasi haina CLP gi leader Okram Ibobina haikrai. Ngasigi oina di TOMTV na pisaba Manipuri paloizere miyeng tabi riba singbo amukana kurumzari.